आकाशवाणी इम्फाल Ngangom Kiran pau pajari ahanbada maruiba pau Security Force na khusu khulai drug amasung namduna sel khaibra chanam miyosing phagat pagi thabak leptana chathari Manipura akhak araw amadi nongsit jawna nong chukraba matungda sabagi sang hantarakli amasung Pradhan Mantri na hairi lebak asigi mahiroi singda malem thaki lausing gyan sing fanghanna ba honari Security Force na chingnabu mafam kayada thibumagi thabak chathabada khusu khulai sing phagatpa drug phagatpa masung namduna sel khaibra chanam miyosing phagatpagi thabak leptana chathari Raja Police ki pauna hai Kangpopi jila gi Gamnom Saparmaina Police Station gi manung chanba Failengkhul area da thibomba gi thabak chathabada 7.62 mm gi SLR ani 9 mm carbine gi machine gun ama local met nongmayama SLR gi magazine ani 9 mm carbine gi magazine ama phagat lei Thobal jila gi Yaripok Singa area dagina magazine yawba .32 gi pistol ama 303 LMG gi magazine ani insas rifle gi magazine ani amasung .32 gi nongmimaru khara phagat lehari amaromda security force na Bharat Myanmar ngam khai paring da thibomba gi thawak chathabada Chin Kuki Mizo army gi mioi ahum phare makhoi ahumak Myanmar gi Faishatta gi ngam khai lana Surasanpur jila gi Behyang police station gi manung chan mafam singda drug sing thangdok thangjin tawbada chenaba mioi sing hairi Pharo mioi ahum asidagi AK47 ama countrymat 9mm pistol ama single shot rifle ama AK47 rifle gi magazine ani 9mm pistol gi magazine ama radio set ama Kenbo bike ani amasung noimaru kyamrum phagat pangam lei Sorasanpur jila gi Balbeng dagi drug lalon bamioi anisu police na phare makhoi dagi brown sugar ne henas chingnaba sapon cap sahum kunthra mathoi phagat lei Bishnupur jila gi Kwasifai dagi KCP PWG gi nupi amasu Raja Police na phare mahak Thobal area da leiba dukandar sing amasung miyam dagi namduna sel khaibris chanaba miyoi ni hairi Manipur da nahan akhak araw amadi nongsit jawna nong chukhra matungda sabagi sang hantaraktuna ayu amasung numidangi matamda khara khara ingle madug mamangda Manipur da sabagi sang Celsius degree kunthra homdagi mathakta leiramani aduba hojikti Celsius degree kunipan gi makhada laikre Rajya Environment and Climate Change Directorate na thadorokpa inga sagi serol da hai none Imphal East amasung Kaksing da ngarang sabagi sang Celsius degree kuntaret laiki Imphal West da Celsius degree kuntaru Bishnupur da kunmanga amasung Senapati da Celsius degree kulhumdoi da leire Ukhul da Celsius degree 18 da leire Sandel jila da laiba St Joseph High School gi kuntar sube annual sports meet ngarang haudokre jila sta laiba liwa sarai ground da pangtokpa thorumadu jila asigi deputy commissioner L Nandakumar Singh liwa sarai village ke chief TS Parnong Monsang Sarukyaki thorumadu da L Nandakumar hai mahirosina class manungda mahi tamba tanatana atopa thabak thorum singda sarukya tangai phade mahana hai atopa jila singa sana khonabagi lamda saruk yabagi sang yengnabada jila asina nemna leibana school asigi mahirosina sana khonabada hena pukning changnaba su phongdokhi pawgi marakta naten break ama Rims Road Labor Sky Hospital da Lagliba Megi Tang Tarukta India da Maming Leraba Pediatric Cardiologist Dr. Radhakrishnan na Angang Singhi Heart OPD device closure CAT study amadi fetal echo na chingbagi service pijagani akang na bamasing khak yengadaba oibana Sky Hospital da contact tawbiduna registration tawbihau telephone number 8415938207 Tabiriba Pawasi Akashvani Imphal dagini Pradhanmantri Narendra Modi na hairi kunmathoi suba sahi chada darkar oiba sing fangnanaba laibak asigi education system matamga chunaba maungda samgatnaba sarkar na kanna honari New Delhi gi Bharat Mandapam da pangtokpa yugam mifamda wangangladuna Sri Modi na hai laibak asida lairiba mahiroi khudingmakta malem thaki loksing gyan sing fangnaba darkar laiba thabak sing paikhatli laibak asigi tunga laibak aikhoi gi naharul singi khutta lai Maramaduna, Makoibu Tungi Asang Yumbi ama Oinanaba Sangat Bibasi, Topum Topa, Tangai Fadaba Todang Amani, Pradhan Mantri na Hai.
पिछले एक दशक में इस दिशा में तेजी से काम हुआ है। जरूरी संसाधनों को बढ़ाया गया है। 2013-14 में R&D पर ग्रॉस एक्सपेंडिचर केवल 60,000 करोड़ रुपए था। हमने इसे डबल से भी ज्यादा बढ़ाकर 1.25 लाख करोड़ रुपए से भी ऊपर कर दिया है। देश में कई स्टेट ऑफ द आर्ट रिसर्च पार्क भी स्थापित किए गए। लगभग 6,000 उच्च शिक्षा संस्थानों में रिसर्च एंड डेवलपमेंट सेल्स की स्थापना की गई है। प्रधानमंत्री नरेंद्र मोदी ना सभापति होइदुना ngarang New Delhi da laiba mahaki yumda awang thaki mifam ama pangthoktuna Pahalgam terror attack ki matungda makha tana pahit kadaba thabak thorom singh kumna wa khanakrai mifam aduda ngaksal mantri Rajnath Singh, National Security Advisor Ajit Doval, Chief of Defense Staff Anin Chauhal amasung Lanmi, Navy amadi Air Force ki makok sing su saruk yaki mifam aduda kari khanakibagi haibagi chap chapa paudi phangma ngamdri amaromda RSS ki makok Mohan Bhagawat ka प्रधानमंत्री गसु ngarang New Delhi da laiba mahaki yumda unaki hairi Supreme Court ki Justice Bhushan Ramkrishna Gavaina Bharat ki mathangi Chief Justice oiragani Kendra ki Law and Justice Mantri Arvind Ram Meghwal na hai Rashtrapati Draupadi Murmu na Justice Gavaibu mathangi Chief Justice oinana ba khalle mahakna phammasi mathang thagi tara mari dagi puba hauragani Justice Gavaina Supreme Court ki yankhini thoi suba Chief Justice oiragani Hauzik Chief Justice wariba Sanjib Khana gi thabak paibagi matam mathang thagi tarahumdoida loiragani Labor and Employment Mantraloy ga Rapido ga New Delhi da MOU ama sahi taunakre portal asigi khuthangda laibak asigi miyamda thabak piba hengat anaba honagani lakliba sahi ama ani asida miyoi lak yankai henbada maromdom hingba ngamjana balambi pinaba portal asina khudong chaba piragani Labor and Employment Mantri Dr. Manshuk Mandabiya na hai laibak asida miyoi koti anirom thabak phangdana lairamba du portal asi lakpadagidi thabak phangdabagi chang kharamakhay di hantha lagani portal asigi khuthangda thabak lak mangaromdi nupi singidamakta khaktuna thamgani hairi ngasi phongwa pause singimaro pau singidamak hauzik Devika Chingtham leire Devika Thagatari Kiran Kumja lising ani kunmari da lena amang ata thoan kraba Manipur miyam gi damak center na koti cham yankai humdoi lak kuntra taruki senpham kaithoki ba MLA kunma thoina PM da cherol pisin kiba amasung me ahumda miyam na sinthale piduna mifam da saruk yabina ba kokomi na haikibagi pau ngasi phongna riba pauche singda maru eba pausing oina phongli Manipur da len yawba nonglei nusitna amang ata thoan kiba singi ahen ba tengbang lupa koti chama yankai humdoi pine na ba high level committee na ayaba pikre haina Ichel Express ta ahan ba headline tori pau asi huyen nan pau People's Chronicle Sangai Express ki edition animak Manipur Mail amasung Naharol gi thodangda maru oiba headline tawduna phongli Popular Government lehenaba MLA kunma thoina PM HM da Cherol pisin kre haina Sangai Express Manipuri gi ahan balamaida maru oiba headline tori masiga manaba pauda MLA kunma thoina khutyek piduna Modi amasung Amit Shah da government sembagi thabak paikhat pinaba Cherol pisin kre haina poknafamda ani suba headline tori Human Rights Commission singi ranking da Manipur Human Rights Commission yaudre haina huyanan paugi ahan ba headline oina phongli Assam gi dimada police ka khuthokna bada NACN IM gi miyoi ahum sikhibagi pau People's Chronicle gi ahan ba lamai ta headline tori masiga manaba pau Ganfiu Mail da su ahan ba headline tawduna phongli Naharol gi thodang da ngayak laitana date of birth semdok sadoktana ba khangan kre haiba pau ahan ba lamai da maru oiba headline tori Manipur State Commission for Women na Manipur Central Jail da chatuna yengsin khibagi pau Manipur Mail gi ani suba headline tori Sensitive oiba mafam singda ain kaina changsilakpa miyoi singi mathakta verification drive chathaba hawkre haina Imphal Free Press ta ahan ba headline tawduna phongli Kaithel singda liter makhai gi plastic bottle sing paksan na hundorakpa hengalakli haina Sangai Express English edition gi ani suba headline oiri Bharat na French Rafael jet kuntaruk lupa koti lising humpu humdoida laigadauri haina Tamelong Times ta maru oiba pau oina phongli Senapati da Fongba Hills Hornbill Express ta NACNU gi ceasefire chahi ama sangdok le haina maru oiba headline tawri Kiran Thagachari Devika aroi bidamaru yo pau amohanna Security Force na khusu khulai drug amasung namduna sel khaidu chenaba miyosing fagatpagi thabak leptana chathari Manipura khak araw amadi nungsit jawna nongchu khrama matungda sabagi sang hantharakli
अमसुंग प्रधानमंत्री ने हाइरी लेबाक असिगी महिरोइसिंगदा मालेम थाकी लौसिंग ज्ञानसिंग फंगनबो हनरी पाउ लोइजरी।